Ngasi numidangwairam mashak khangdaba bike tongduna lakpa meeoi anina Thangal Bazar gi All Assembly Road Water Supply maningda Leiba Mahaluxmi Medical Store da Nongmei Kapshillamle laibak phabadagi ashok apan yaohoudre hairi thaudok thofomdagi fangba pau amagi matung ina ngasi numidangwairam yachang lakpa pung 5:30 tarakpa adwaida mamai mamit khumba bike tongduna lakpa meeoi anina Mahaluxmi Medical Store mamangda gari khamlaga Nongmei round ani kapsillamlaga khonglei thuna mafam adu thadoktuna chenki hairi Pharmacy adu telepathy dagi Rosan Prasad Chahi Kunipan Apokpa Raghumani Prasad Kauba Amagini khangdaba sing aduna kapsilamba Nongmei maru amana sadarda panki aduga maru amana sadardagi thaktoraklaga counter gi mingshel da panke thaudok asi thokraba matungda Imphal West District ke SP masamak latuna thaudok thofong gi phibam yangsin khibaga loinana City Police Station a case ama lakhotuna thijil hamjin bagi thabak jata bahokre haina pau asina makhat tare